Khubaak Khubagee Kanaba. Eikhoibu meeoibagee hakchang asi yamna complex oi. Hibadi eikhoibu hakchang ji kayat sing asi amaga loina samne. Eikhoibu kutki khubak asita cheliba shingli macha mayam. Yaoriba nerve sing asi kayat mayam sing asiga loina samne. Hariba shingli amasung nerve sing asi mathou touhanba matamda eikhoibu hakchang fagathanba ngammi. Hariba wafam asi yamna nakaning gai o irabasu achumbani. Aina panghida hygienba nat, Dr. Scientist singna leodana larabani. Eikhoina torudabani. Eikhoibu khubak ani asita hakchang kayatsinji Accupressure .30 henna yaori. Kayatsing asi eikhoina khubak kuba matamda akaknaba matam amatada puna changhali. Kanabasing. Ahanbada, stress anxiety hanthanaba khudagee laiba pambidi khubak kubani. Eikhoina khubak kuba matamda, eikhoibu mind sita depression faoba nakthakba namba positive signal amapai. Aduna hojiki matamda sajal tufam nutrition club singda khubak kuba asi part ama oina hopner. Masina happy hormones puthoki. Anaisabata. Khubak kubasina eikhoibu blood pressure level asi regulate tubada matung pang. Khubak kubana hakchang pumbada blood circulation hengatheli, masina maram oi raga heart problem sing hibadi heart attack, heart sanba, kong kut sajing halbanaching baje chong hanthahali. Masina lungs pu fagathanduna sor hanba nungaihali. Ahamsabada, Khubaak kubana immune kankatheli hibasi scientist singna proof tukrabani. Khubaak kubana white blood cell macing hengat hali, masina maram oi raga virus, bacteria, seasonal change na thokalikpa la inazing nakthakpada matung panji. Marasabada, angangsing goina makoigi cognitive power hengathanduna, larik paba matamda luzenbagi chong hengatheli. Masina anangsing g mindbu sharp oihanduna thabak ama tubada concentration tubaji chong hengatheli. Masakakta natana khubak khubagee kanaba kaya amasu layri. Khubak khubagee macing d 200 tagi tahaloidabani.